ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯗꯣꯏꯁꯤ ꯁꯨꯖꯤꯅꯤ ꯍꯜꯋꯥ ꯍꯧꯅꯕ ꯁꯨꯖꯤꯁꯨ ꯁꯤ ꯐꯖꯅ ꯃꯦꯖꯔꯃꯦꯟ ꯖꯥꯔ ꯑꯃꯗ ꯂꯧꯔꯅꯤ ꯑꯗꯨꯒ ꯃꯦꯖꯔꯃꯦꯟ ꯖꯥꯔꯁꯦ ꯍꯥꯐ ꯀꯞꯅꯦ ꯍꯥꯐ ꯀꯞ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥ ꯊꯛꯅꯕ ꯀꯞꯇꯣ ꯑꯗꯨ ꯊꯟꯐꯥꯠꯇꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯊꯟꯗꯧꯕ ꯑꯗꯨ ꯈꯤꯇꯪ ꯄꯧꯋꯦ ꯑꯩꯒꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯨꯞꯅꯕ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯥꯞꯆꯤꯜꯂꯒ ꯇꯛꯈꯥꯏꯔꯅꯤ ꯄꯥꯎꯗꯔ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯒ ꯄꯥꯎꯗꯔ ꯇꯥꯔꯒ ꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯀꯣꯟ ꯑꯃꯗ ꯐꯖꯅ ꯍꯩꯗꯣꯛꯄꯤꯔꯅꯤ ꯀꯣꯟ ꯍꯩꯗꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯁꯪꯒꯣꯝꯁꯦ ꯀꯞ ꯑꯃꯗ ꯉꯁꯥꯏ ꯑꯣꯟꯈꯤꯕ ꯀꯞ ꯑꯗꯨꯒꯨꯝꯕ ꯑꯃꯗ ꯐꯖꯅ ꯆꯥꯡ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯕꯤꯔꯅꯤ ꯑꯗꯨꯒ ꯁꯨꯖꯤꯁꯦꯒ ꯑꯅꯤꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯟꯕꯤꯔꯅꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯈꯨꯝꯖꯤꯜꯂ ꯊꯝꯃꯅꯤ ꯑꯗꯒꯤ ꯊꯥꯎ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯈꯤꯇꯪ ꯆꯥꯡ ꯑꯃꯗ ꯀꯞ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏ ꯑꯣꯟꯈꯤꯕ ꯀꯞ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯗꯨꯒ ꯆꯤꯅꯤꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯎꯗꯔ ꯇꯥꯅꯕ ꯑꯃꯨꯛ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯅꯤ ꯑꯗꯨꯒ ꯆꯤꯅꯤꯁꯤꯒ ꯊꯥꯎꯁꯤꯒ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤꯀꯣ ꯁ꯭ꯃꯨꯠ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯣꯏꯅ ꯄꯥꯎꯗꯔꯁꯦ ꯂꯣꯏꯅ ꯊꯥꯎꯁꯤꯒ ꯃꯤꯛꯁ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯑꯐꯝꯕꯁꯦ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯁꯪꯒꯣꯝ ꯑꯐꯝꯕꯁꯦ ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯐꯝꯕꯁꯤꯒ ꯊꯥꯎꯁꯤꯒ ꯆꯤꯅꯤꯁꯤꯒ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯅꯤ ꯑꯣꯠꯈꯥꯏꯔꯒ ꯑꯍꯨꯝꯁꯤꯁꯨ ꯐꯖꯅ ꯁ꯭ꯃꯨꯠꯂꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯣꯠꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯅꯥꯀꯟꯗ ꯊꯝꯕꯤꯔꯅꯤ ꯉꯥꯏꯍꯥꯛ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯗꯥꯁꯦ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯃꯦꯖꯔꯃꯦꯟ ꯀꯞ ꯑꯗꯨꯗꯣ ꯆꯥ ꯊꯛꯄꯒꯤ ꯀꯞꯇꯣ ꯑꯗꯨꯒꯨꯝꯕ ꯑꯅꯤꯗꯤ ꯐꯠꯇꯕ ꯈꯤꯇꯪ ꯋꯥꯠꯅ ꯑꯣꯜꯂꯒ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯤꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯆꯥꯂꯣꯅꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯛꯊꯣꯛꯑꯅꯤ ꯃꯇꯨꯝ ꯌꯥꯎꯔꯣꯏꯅꯕ ꯑꯣꯠꯄꯗ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯒ ꯐꯖꯅ ꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯀꯤꯡ ꯄꯥꯎꯗꯔꯁꯦ ꯆꯥꯃꯁ ꯑꯃ ꯌꯥꯝꯗꯕꯤꯗ ꯑꯩꯈꯣꯏ ꯆꯥꯡꯗꯣ ꯌꯦꯡꯉꯒ ꯕꯦꯀꯤꯡ ꯄꯥꯎꯗꯔꯗꯣ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯒ ꯕꯦꯀꯤꯡ ꯁꯣꯗꯥꯗꯣ ꯆꯥꯃꯁ ꯇꯪꯈꯥꯏ ꯈꯤꯇꯪ ꯑꯃꯅꯦ ꯊꯨꯝ ꯈꯤꯇꯪ ꯑꯃꯅꯦ ꯁꯤꯒꯤ ꯃꯤꯛꯁꯁꯤꯗ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯁꯤꯁꯦ ꯑꯃꯨꯛ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯆꯥꯃꯁ ꯑꯃ ꯄꯥꯏꯔꯒ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯐꯖꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯥꯎꯅꯦ ꯆꯤꯅꯤꯅꯦ ꯁꯪꯒꯣꯝ ꯑꯐꯝꯕꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯄꯥꯎꯗꯔꯗꯣ ꯂꯣꯏ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯃꯨꯛ ꯇꯥꯅ ꯂꯣꯏꯅꯃꯛ ꯄꯥꯎꯗꯔꯗꯣ ꯑꯗꯨꯗꯣ ꯂꯣꯏꯅ ꯍꯧꯖꯤꯛꯀꯤ ꯊꯥꯎꯗꯨꯒ ꯄꯨꯂꯞ ꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯈꯥꯕꯩ ꯑꯃ ꯄꯥꯏꯔꯒ ꯑꯣꯠꯄꯤꯔꯅꯤ ꯉꯥꯏꯍꯥꯛ ꯃꯅꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯥꯡ ꯍꯥꯏꯇꯥꯔꯒ ꯀꯣꯟ ꯑꯃ ꯍꯧꯖꯤꯛ ꯕꯦꯀꯤꯡ ꯇꯧꯅꯕꯗꯣ ꯁꯥꯍꯜꯂꯅꯤ ꯄ꯭ꯔꯤꯍꯤꯠ ꯇꯧꯕꯤꯔꯅꯤ ꯑꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯄꯦꯁꯇꯣ ꯑꯃꯨꯛ ꯑꯣꯠꯂꯅꯤ ꯑꯗꯨꯒ ꯑꯣꯠꯂ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯁꯨꯖꯤꯒ ꯁꯪꯒꯣꯝꯒꯗꯣ ꯑꯗꯨꯗꯣ ꯊꯤꯠꯈꯤꯕꯗꯣ ꯑꯍꯥꯟꯕꯗ ꯑꯗꯨꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯁꯤ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯇꯣꯏꯅꯤ ꯃꯤꯛꯁ ꯇꯧꯗꯣꯏꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯠꯄ ꯍꯦꯜꯂꯤꯈꯩ ꯀꯦꯛꯁꯦ ꯐꯖꯕ ꯍꯦꯜꯂꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯁꯣꯐ ꯑꯣꯏꯕꯁꯨ ꯍꯦꯜꯂꯦ ꯐꯖꯅ ꯀꯥꯕꯁꯨ ꯍꯦꯜꯂꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯦꯆꯤꯟꯅ ꯑꯣꯠꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯩꯇꯕꯅꯤꯅ ꯈꯨꯠꯅ ꯑꯣꯏꯅ ꯑꯣꯠꯂꯦ ꯑꯣꯠꯂ ꯃꯇꯨꯡꯗ ꯁꯤ ꯐꯖꯅ ꯑꯃꯨꯛ ꯀꯨꯞꯁꯜꯂꯒ ꯅꯥꯀꯟꯗ ꯊꯝꯃꯅꯤ ꯊꯝꯃꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯀꯦꯛ ꯍꯧꯅꯕ ꯀꯣꯟꯗꯨ ꯕꯇꯔ ꯄꯦꯄꯔ ꯑꯃ ꯍꯥꯞꯄꯒ ꯊꯥꯎ ꯈꯔ ꯇꯩꯕꯤꯔꯅꯤ ꯍꯣꯔꯦꯟ ꯅꯞꯁꯜꯂꯣꯏꯅꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯈꯤꯕꯗꯣ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯀꯣꯟꯗꯨꯗ ꯍꯩꯖꯤꯜꯂꯅꯤ ꯍꯩꯖꯤꯟꯕꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯤꯛꯊꯟꯅ ꯍꯩꯖꯤꯟꯕꯁꯨ ꯌꯥꯗꯦ ꯈꯥꯡꯉꯩꯗ ꯈꯤꯇꯪ ꯄꯥꯛꯅ ꯈꯤꯇꯪ ꯋꯥꯠꯍꯟꯕ ꯍꯣꯔꯦꯟ ꯀꯦꯛꯁꯦ ꯀꯥꯈꯠꯂꯀꯥꯟꯗ ꯐꯖꯅ ꯀꯩꯅꯣꯗꯨꯗ ꯄꯥꯊꯔꯣꯏꯅꯕ ꯍꯦꯟꯅ ꯀꯥꯔꯣꯏꯅꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯀꯥꯝꯈꯠꯂꯛꯑꯀꯥꯟꯗ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯁꯤꯗ ꯑꯗꯨꯅ ꯆꯞ ꯆꯥꯕꯤꯗ ꯊꯝꯕ ꯈꯤꯇꯪ ꯋꯥꯠꯍꯟꯕ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤ ꯌꯩꯁꯟꯕꯤꯔꯅꯤ ꯅꯨꯡꯁꯤꯠ ꯆꯪꯉꯣꯏꯅꯕ ꯃꯅꯨꯡꯗ ꯌꯩꯁꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯅ ꯇꯨꯇꯤ ꯐꯨꯇꯤꯅꯦ ꯁꯤ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯌꯨꯝꯗ ꯑꯔꯩꯕ ꯀꯤꯁꯃꯤꯁꯀꯨꯝꯕ ꯍꯥꯞꯄꯁꯨ ꯌꯥꯏ ꯌꯨꯕꯤꯒꯨꯝꯕ ꯑꯔꯩꯕ ꯍꯦꯛꯇ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯁꯦ ꯂꯩꯕꯒꯤ ꯁꯤꯁꯦ ꯍꯥꯞꯆꯕꯅꯤ ꯍꯥꯟꯈꯤꯕ ꯀꯣꯟꯗꯣ ꯑꯗꯨꯗ ꯍꯥꯞꯆꯅꯕ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯑꯣꯏꯔꯒꯅ ꯈꯔ ꯍꯦꯟꯅ ꯐꯩꯌꯦ ꯑꯩꯒꯤ ꯁ꯭ꯇꯤꯜꯒꯤꯅ ꯀꯨꯏꯅꯁꯨ ꯆꯪꯉꯦ ꯑꯗꯣ ꯍꯥꯟꯅ ꯌꯣꯠꯁꯦ ꯍꯥꯟꯅ ꯊꯝꯕꯤꯔꯅꯤ ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯦꯝꯈꯤꯕꯗꯨ ꯍꯥꯞꯆꯤꯜꯂꯅꯤ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯨꯝ ꯀꯨꯞꯁꯜꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯁꯤ ꯂꯣ ꯐ꯭ꯂꯦꯝꯗ ꯁꯦꯠ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯔ ꯍꯥꯡꯇꯣꯛꯑ ꯌꯦꯡꯉꯅꯤ ꯃꯨꯟꯗ꯭ꯔꯤ ꯑꯗꯣ ꯃꯨꯟꯗ꯭ꯔꯗꯤ ꯃꯅꯨꯡꯗ ꯁꯣꯐ ꯑꯣꯏꯕꯅꯦ ꯑꯗꯣ
ꯉꯥꯛꯇꯪ ꯂꯩꯔꯒ 30 ꯃꯤꯅꯤꯠꯃꯨꯛ ꯂꯩꯔ ꯍꯥꯡꯇꯣꯛꯑꯣ ꯑꯗꯨꯒ ꯌꯦꯡꯀꯥꯟꯗ ꯃꯨꯜꯂꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯠꯄꯤꯛꯇꯣ ꯑꯗꯨꯅ ꯌꯦꯡꯒꯗꯧꯅꯤ ꯑꯁꯦꯡꯕꯗꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯩꯇꯕꯅꯤꯅ ꯆꯥꯃꯁꯅ ꯌꯦꯡꯉꯦ ꯆꯥꯃꯁꯁꯤꯗ ꯄꯥꯛꯂꯛꯇ꯭ꯔꯤꯁꯦ ꯃꯅꯨꯡꯗꯣ ꯃꯨꯟꯕꯒꯤꯅꯦ ꯀꯩꯒꯨꯝꯕ ꯃꯅꯨꯡꯁꯦ ꯃꯨꯜꯂꯝꯗ꯭ꯔꯗꯤ ꯆꯥꯃꯁꯁꯤꯗ ꯂꯣꯏꯅ ꯑꯉꯧꯕ ꯃꯌꯥꯝ ꯇꯩꯔꯛꯀꯅꯤ ꯑꯗꯨꯒ ꯂꯧꯊꯣꯛꯄꯤꯔꯅꯤ ꯐ꯭ꯔꯦꯝꯗꯒꯤ ꯑꯗꯨꯒ ꯊꯥꯡ ꯑꯃ ꯄꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯝꯖꯟꯅꯕ ꯌꯥꯎꯇꯥꯔꯗꯤ ꯈꯤꯇꯪ ꯈꯤꯇꯪ ꯃꯅꯨꯡꯗ ꯊꯤꯟꯖꯤꯜꯂ ꯈꯤꯇꯪ ꯈꯤꯇꯪ ꯀꯛꯊꯠꯄꯤꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯐꯗꯤꯒꯨꯝꯕ ꯁꯥꯕꯅꯤꯅ ꯐꯗꯤꯒꯨꯝꯕ ꯑꯃ ꯄꯥꯏꯔ ꯑꯣꯟꯊꯣꯛꯑꯅꯤ ꯕꯠꯇꯔ ꯄꯦꯄꯔꯁꯦ ꯇꯞꯅ ꯇꯞꯅ ꯇꯧꯔꯒ ꯂꯧꯊꯣꯛꯑꯅꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯊꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯅ ꯆꯥꯗꯨꯒꯤ ꯉꯥꯏꯕꯗ ꯇꯞꯅ ꯂꯧꯊꯣꯛꯑꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯃꯊꯪ ꯃꯅꯥꯎ ꯑꯣꯟꯊꯣꯛꯄꯤꯔꯅꯤ